Matamgi Manipuri Wari channel asibu tabiriba khwai pumnamakbu taram nokjari ngasi amuk lawbirasi video call de rong Tabi kunsuba tangka Panthade nganbana praprap chensinduna taduna lairibi Silvia bu pamkhatli tilliba miyam de som sinarei khara manasu lawnarei angang sibu student normaline kamdawna tawkrino hospital puna ba hanam te takse kanano ngang si thenglama gari do Silvia bu thengli banupa disu tuition badagi hogalai madi thoidokna sokpadi oidre gari aduri khare sokle nupa disu chensi laktuna Silvia bu yenglai mayam duna nupa adubu fudogi tawrai adubu nupa masana maral yazaduna nupi machasi bulaying jage haina mayam da haizabadagi asawbadu khara halle mayam dusu Nakalamadana Silvia bu maral piduna cheibirambassing adu nganbada mamit khana yenglumlaga chakre Arakpa vena mafaduna nganbana Silvia bu pamkhatuna hospital tamna purai asokpana pukhrabada lambi duda tilamliba misingdusu magi chatnakre manak adwaida leiba ahal kharanasu asumna lona hawi asi school sigi satrini ne school bag yauri school yokshinjaba maline maise amana mukhairei moi nupa amaniga hojiki sokliba nupi machaduga khanari ra kari no khangde Pana Queenas the Leplaga, Warisana Kibani, Mong do Kanabagum Dimali, Moy Humdi, students Naktani, Nupa ni to demandi, Moy Mastel, Nupi Machasiga let me do Nalehobani, Comina Tokrina Komodi. Hausikanang Sisu, Gantadi, Skula Adi, Chumna School Yofo, Adam Chong, Adurinati, Lambi Sorok to Charagale, Adunadi, Soktadi, So Ogana, Kanagi Mangzavano, School Su, Paranam Chadarini. Nupi Machado, Cassiona Sopo demandi. Kitang thopa ubaduda pakat poi kay wanda kiba mali yam sopo irida thengli banu padisu yaw kibana tro hospital sakibda yaw kibani nupa machani duga moy ahumni somda ven manungdani mai onsinaduna thariba sittuda nakal da fami ngan bagi tampakta na Silvia ni nakal judana raska Silvia bu thengli banu pagani phamliba Thawai wana Silvia de yengli aduga phone lakthoktuna call tawki Hello Pabung aido lakpada soidana school gi satri ma thengjiluri hospital da pukhali khara thenglakpa yai phone da sanari badu taraga rasna haifet nupa du de yengli wari sarak iba Pabung haina kaukiba haladesu pakhatpagi mawngni nupa du na sumna so haigi Pabung aibudi kaisam saudri sokde asimani Ado gari dudi khara sokpa male ai yenglamdre asokpa si hana hospital da pure tamoran jitla kanano ngakting halaga gari da lokhotpi halo Silvia hoina tamliba school maming du haiduna manak da gari du khamlamle lawba lakhan biro haina haikri phone du thamlaga ngan ba hoidon silai kaisu pakatkin ko tamona fadri fawda laying duini nupi masa se noya classmate lo rasna khumlai mane Noigi mingdi kai koba Ras kawe agidi magina nganba aduga nupi sina Silvia kobani aigina thawba kawe kaisiyam na ka hena sokluba nate laibaktuda khara khetpagi I thoglakpadu ubada pakhatna kibana wanda kibani Gyan kazik lakwa mali masa adu linglai makut masa sukchanduna mamit adu uirum tawrai mamitto masing marang oina ui singna uba maksunate anabadu khara chaina phawra mali machil disna hirai ngan bagi makutta chetna konsinduna kapli tawna hirai kina nauna mama mapa ani gi tampakta nungaina awa chaina amatta masak khangdana leizarakpani Ngasigi thawdoksina maraibaktu khara sokpaduda nabagi chainada tapna kablai kanagi tampakta kamdongna lakhiba haibadudi thoina khanjiludre mamagi tampakta ni leibasi khanduna mama sonduna kablakpani ma haina ngan bagi makhuttu chetna aduma konsili matawduda ngan badu Silvia gi maithongde yengli aduga makhut namana pocket ta humjinduna rumal lakthokduna laibakta I khara thoklibadu tapna taithokpirei mama ngan bada mama haina kobura taraga rasna ngan bada yengduna chimbal kangdabi haifet no I ngan basu mamit adu suglai
Somdasu school dugi satri ama accident da hospital da pukre tabada kanano haina school do wawa launare. Sanathoi ga Rebecca ga su school yoshi lakre nupi ama soktuna hospital da pukre di tare adubu kanano haibadi khanglamde mama nabina hojik phawa laklamdabagi moi ani du wa haina rai Sanathoi Kaino hojik phawa lamdrisina aingonda di lore chatlamage school do ina thengnarse haireni aduga Rebecca na mo honga sai sai na chak chari ngai deni phone toram laga mati chak sa sare dress set pelore na haramini Takshinari oramni hoji paula amjisina ngasi la oidi oramni mala oi haradi ibani salo harakani na takshinari oramni Veranda da leptina wari sanari ngai ngasai ngan bada irang takshin kiba nupi aduga mama nabi amaga wari saduna lakbada tarami ngan baga raskani nupi do hospital da pukrido nupi do konano masakang ningi Kanabo igaba nung benungaite kayam thina soksano sok palari mai ngan bahai benu paduna kaido boino ba mathau leitana o pasaduna pubiri dubu ai chae dai mi asoko do thengna ruwe oramni lohiri he nangsu mamang dai su accident tokshin gi ai busu hospital da pubibri yeng gi khangni ba hai dini he accident kaina yam taning de ko nupi ani duna sumna wari sana chatkibado yengna hawi ani dusu aduga kanabu oiribra haina khalli mama nabi su yawdrabanina class ta changduna tumina famkhre Chinglen school yawshilakpani karido khamlamlaga gate lomda thoglai satra nupa kharana lonari badu taraduna kana kaidore haina hanglai Chinglena kaidonare Sir accident tori kana kadaida Sigi Ibiagi pharmacy mamangda aikoi school sigi satrine na saini ye Kayam thina soke hage mi duri karano masa khangawdabra Khoi di lakta ngai khangawdri mi na haina bida tabani sir Wari sanari ngai nupa ahlama changlai aduga Chinglen bu kawrai Oza kinamta haizage Chinglen kaina haidina ahal dida yengi nupa dusu ID card ama makhuta pari badu Chinglen da pirei Masai accident tawba nupi machadugi card oiramale lambi da tarambani school sigi satri oibaduda oza amada hekta sinaragena lakpani Chinglen ID du lawduna yengi mamit mana lawkhalai ahal duda khangningna hanglai Kayam thina sokige Thina budi sokkumandi moi nupa humna hospital da pukrabani Sylvia gi ID orambaduda Chinglen du thawai warakle chetna paisilaga magi gari park tawriba manak tamna changkhre Idea do hobana lairiba mi singduna Sylvia ni haiba khangde machilda nungaite haina sona hawi Chinglen supanthadre kari fat thogdoraktuna hospital mai kai pangkhre Somda Sylvia su kaisu thodokpa tawdre kyan fazana lae manakta ngan bahoi leiramba duda inganga I asokpa makokta haifet makhutuna paiduni yengi thauba nokfet tawna Pakat kanu kaisokpa nati Thauba ubada Sylvia munna yengi ngan banas thaubada munna yengbani maramdi noma Sally hoina ngan bahoiga wari sana kibagi Sylvia na chaktuna moi saina kauri haiduna dukan amagi mamangda makhut thinduna utkiba nupaduni adumak nasu Sylvia na munna yengbani Ngasai gi nupa amana thina chayakiba adugi ningsinglakpada ikairai mana lante haibasi khangalagi matagumna tapna hairai Ngasai gi do aina soibanate Moina ida tainarini Rasna Madu ai sunga sai de khalibani nupa du gi wangang du da nangna kai sulalo haibase Masana ka hanjari ni aduga aingonda taine ai dine I hagala abani taptai fuge tawramni aduga di nang soklarami Asai da ai suisana gyan ta haudre gari la ena hogat ke tawrambani nang haudre Thaubana amu Aisu thabakra thurena khara kalam tharokpani soyu tamla mali ngasigi numitse Sylvia manakta family bangan bada haifet yenglai thaubana mo Doctor gamta unaruge noi wari saramuko Hoi tamo Thauba thokre Sylvia tapna muk hairai Noi anisu ai dama wabiri Rasna wadida Noi gi bekti school dagi kanana horen puthokpirakani Adui ga sukhande da hospital sida sumlai dina ti ngahak lerdi hallo hairani adum school changnaga sumain tawbani na ozara fazana hargalori
Thoina class mangi. Ado yungi mi kauridro natragana aikoina dum yum phau thilo hairo. Yani ai kis tawdre sum chatlagi mama um pakhatkani hairogi. Nathandi chalalo he thinbige kaino. Sylvia noglai tanjadu da prap jinglen da chansilai hamduna leiriba Sylvia bu ubada manak da chansilaktuna mamai da nalaga pakhana hanglai. Kamai torino kadai soke. Jinglen gi pakhatchaba matawdu ubada nganba yamunne yenglai jinglena. Nang kis tawdraba? Sir, ai kis tawdre, ai kem tawdreba. Mama hoida paw haikraba. Haide, hairadi mama pakalani. Jinglen nganba madi rasta on sinduna hairai. Nabani garo lakminarise. Sir, Sylvia da karina theklamba tamodu su yauna punna lakpani. Nupadu di kadai. Doctor guna bachat kiye sir. Nabani su wabiri. Nabani di school da changnama bo kamai tawbano. Changi sir. Bekaloina class ta thanam labani. Ngai haki matung Sylvia bu su yumdo aina putharakle thawbadi magi thabak mafam lom da chatkre. Jinglen ni gari da punna Sylvia gi mayum tamna lakminare. Macha ubada ibem chadu pakhatna macha bu konduna hairai. Si kamai tawrino bem ha. Sylvia du mapukning nungsiduna kablai. Mama Tima kai story pakhat kanu. School chatkraga kamai tawrino ba sibo. Sylvia peri hairai. Lambi lanbada gari amana thengjilamini. Nahana ina venda chatlose nang sungya yadabani ba. Nang na venda chatlamagadi si thokidraba. Yare amta lepa wari emta pothagi. Machabu konsili bem chasu aduga Jinglen hoida onsinduna hairai. Jinglen school daira nang swa. Mane. Manung changkise. Yarni tema horen school halapado oina changlage. Hojikti class lai angang ani sisu school yodribani ngasi. Noisu ekoi bem gi classmate la. Asumna chatlagi hairamduna Jinglen ani dusu puduna school tamna chatkre. School dasu mi pumba loina khangnare accident tawriba mi du Sylvia ni haiba mama nabi ani dudi pakhatpada loikre. Nimidangi matamni Sylvia phamung de hipna ngasai magi khudang da nganbana pairakhiba mana taduna leibada pamkhatuna hotna bikiba mayam du ningsinglakpada pangi de sikairai nokfe stawzei. Ibem chadu chak puduna ibohalga punna Sylvia gi kada changlai nakal famduna machagi makokta nanduna ibohalna hairai. Papadi pakhalurabani tabada matungdine lambi lanbada mangtung naket yengadabani ko. Lambi lanbada thengjilakpani adum haizile atopadi thoidokna sandokna hairudre. Venda chatlo suyade papana thinbige suyade nangna hayengdaidi nang school chatpa papana thinba. Halakpadana mamana loba chacharani. Ai sibu angang machagi type-tuni noina khalise thinbidre suyani masidabu soikibagi wani. Soibabu kanana tamba ngamge soidringaida cheksilhaugadabani. Bem se chak se khra chanaba tawse mama inbirake se. Yani mama ai dum khunna chagi ngamni. Nangne adumaina mama hoina haiba wase lawdaba tawgano bem. Masi hairaga ibem chana machabu chak induna pizaramlaga magi manakta ngahaktang hidak pijanaba leirami aduga pizaba loiraga inthijana tumhalamlaga thokre. Nganba sumningsingduna lei tumthabasu yade tan kaiba oza masu wakhal ngahak sagal ingaiduda call tawshilai. Sylvia mutkai kibaduda tanna phone pairakpani. Sir, chaka charbo nangbo? Chari sir. Oh, kaisi tawdraba natro hojikti? Kem tawdreda fare haiba yare. Wari saningba kaya pokte thamoina khanjabadi nganbani sagalamba mutkai kibagi itantanna hairai. Sir, ai thamage kokchi tummage. Hairaga Jinglenna wa makha hairakpa nangdringai phone du fatkai aduga wakhalamuk tawi mating pangbibagi thanks haiba phawba haikidaba khanna matomta ningamdaba amuk pokcharai.
asumna numittusu haukhre. Mamanabi anidusu school ga chatakai anaba hangba laklami ngarangi wari du tamduna ahumdu punna nokminari asumna matamsu sum haujinkre. Sylvia sunaba phaduna hanagumna school adum kari jinglin sunong manomagi irang ingitto asum hanjilaklami Sylvia na nupa mataga kauna ngangnaba uba yade jealous oikriba. Ngan basu handakti Sylvia ga thengnaba khuding khara kharadi kaungang tawri jingkhai da Sylvia gi maramda wadi haikrabani adubu jingkhai nadi Sylvia da pau itam tambide jingkhai na thoina thaushada baduda ngan basu tallamale thoina hairudre asumna nongma Sylvia ga mama ibem chaga bazar da lakpada thaubaga thengnarami Sylvia bu ubada kaurai. Sylvia natro Sylvia kanano haiduna onthorei thauba oirambaduda nofet tawraga hairai. Da thauba kanaga laino mama ga laine kai leitharage dadaga kinom chamina kisdana no moina charse ngasigi de farak tari sawya de ko da thauba sawdida kadaino noi mama di mama na dukan amagi manungda wari sari baduda makut thinduna taklami tu asigi fanik pingset pise akhoi mama ne o noi mama ga nanga maching manaw maline masi hairaga noklai Sylvia na amu mahandam ni he aidi mama gi macha ne thaubudu nok na hairai fare dudi ai chalagi kainom cha sisu yadrabani na chatlage ko hoi thaubu su chatkre Sylvia su mama gi manakta changsinkre asumna hokre numit kaya ama 12 ki question lauba exam su subject ama thaba hokre satra satri khudingmak ahan ba thokpa subject tu nungai te gana WhatsApp status sida magi thamnari. Sylvia su mamanabi singa exam gi nungai te wari kaya tawrami yamna iramdena phone da wathi suri ahan ba thokpa subject nungai ramde mathangdi katna honage haibagi wakhal leibe nate. Mayamgi wathi suri ngai matangduda rasu Sylvia de text tharaklami. Oi Sylvia su 24 hours online nina reply ga du set piki kedorino sumlaye nangbu exam ga nungai rambro kitang nungai rami nangdi nungai rami isu o ado kinam haige sawgadro sawri hekta hayo nang pamjaba mi am leire Hazing matam sida aibu pamjariba midubu kanano ne khangningbro khangningi kaige hoi ngona pambagi ne achapot lebigi tawba haginati asingmane ni harise kainu aiso asingmane kuiri haibiyo na harakpa nang sarokadrana haingamdraba ise adu mido kanano ba nganba palakpada Sylvia de harau bane loikre nokmi tawna message tu hanjin yengi hiplibado hogatlaga thabal chongning badu hek yawi hogatlaga amu harau manbagi mathanta fiding chongi phamungduda Sylvia su harau mandana gyanmen tahauda asumna sat reply pigi nahande su mangona ngaujeri ni aduri nang number pikrage ko hojik pho pidribo Laina di mano ina henjinkre phone yenglaga amu pangnokta noklai ngehaki matung unknown number ama message lai ABCD Sylvia su message tu yenglaga EFZS haina reply set pigi